Laingang Ching amasung TM Kasom anigi marakta kuki khulai paiba singna chatharakiba thawong adu Civil Society Organization CSOs KANGLEIPAK na akan mong CONDEMN TOURAKLI CSOs KANGLEIPAK na thadorakpa cherol amana hai kumja lisingani kulhumdagi me ahumdagi kuki militant singna lamdam asigi yellow furup singda lepa leitana landaraktuna lamdam asigi maru aiba highway singda ayat apan yaudana chathok chasin tawba yahandana leire Nongmada changdaba yadraba polam sing mapandagi pusilakpa garida kuki khulai paiba singna attack chathabada West Bengal dagi truck driver Nitish Kumar chahi yankai mathoi apokpa Videsh Kumar lekhidabaga loinana Manipur police personnel sangai pro kabui khuldagi Jisingam maringmai chahi kuntraga taret asok open nangkhei asigumba thodok asi akanmongda condemn tawe laikhidrabagi imung manuna thengnariba awabada saruk yabaga loinana soktuna leiriba Nisingan maringmai su athuba matamda fagalakpa oirasanu haina cherol asina makha tare